Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau ngasi khongjom numit asida thawaina ponta pikraba maraibak ningbasingi mafamda Manipur miyamna ikai khumnaba utli Pradhan Mantri Narendra Modi gi marphun nipan suba pukningi wa Man Ki Baat thoram hayeng Akasbani gi thongda sandokani amasung Khelo India University Games Bengaluru da hayeng Uparashtrapati M Venkaiah Naiduna hogdoklagani ngasi khongjom numit ni English singa chanipan marpudra mathogi ngasi gi numit asida matam madugi sakti lerba British singa maraiba kanjanaba gi damak khongjom lada thawagi pontha pikraba Manipur gi athobo singi mafamda ikai khumnaba utpaga loinana ningsingli khongjom numit thauram Rajya Sarkar na sinduna Thawbal jila gi kheba singde leiba khongjom War Memorial Complex ta pangthokani thauram asda Rajyapal La Ganesan amasung Mukhyamantri Nongthomam Biren na luchingduna leikidaba singi mafamda haikat laikat tamgani Khongjom War Memorial da laikalaba matungda Manipur Rifles ki contingent amana Guard of Honor, General Salute, Reverse Arms, Last Post khongba minute ani tumina lepa Slope Arms amasung Order Arms pangtokani makoina pauna brajabasi gi mitam su laikakani amadi Manipur Rifles ki contingent amana salute pigani tungda khongjom turel da tarpan kalaba matungda sankritan hogdokani miyama thauramasi yawu yanabagi damak Rajya Sarkar na bus ki service thaurang tawduna thamle khongjom numina lakpada luchingba kayana yafa paujel pirakli Rajyapal La Ganesan Mukhyamantri Nongthomam Biren Singh Manipur Vidhan Sabha gi Adhyaksa Thoksom Satyabata Power Mantri Thongam Biswajit Shiksha Mantri Yumnang Khemchan Rajya gi Mantri Hekham Dingo Kendra gi Shiksha amasung Mapan Thoram Rajya Mantri Dr. Rajkumar Ranjan LDA gi Chairman M Asni Kumar na Rajya sigi miyamda yafa paujel pirakli aina thingkaba lup korkom amasung lanai lup kayana su khongjom numika mari lenana miyamda yafa paujel pirakli Siri Gobindaji Dub Arti Marup Imphal gi General Body Mifam Mathang Thagi Taramanga da pangthoklagani hairi Bisnupur Police amasung Assam Rifles na ngarang yumnang khunok degi UNLF ki miyoi ama fare hari faraba nupi kadar asi Burma da training phanglaba misakni hairi Art Day ga mari lenana ngarang Chandel amasung Technopol gi nahasingna Center for Women and Girls Lungnangjong ga loinana numit nipu mangani chathagadaba Boys for Green Art hogdokre June gi tang manga phawa chathagadaba thoram asida tongan mafam singda uchara sing thagani Indian Bodybuilding and Fitness Federation sinduna thasigi tara mangadagi tara nipan phawba Maharashtra gi Pune da pangthokiba Mr India Championship da gold medal logduna Junior Mr India lisingani kunithoi gi mingthol phanglakraba amasung International Federation of Bodybuilding and Fitness na sinba Junior Mr Universe Championship da marisuba position lawrakraba Ningthogjom Lion Mitei ngarang Citizens Club khangabokna taramna okre Pradhan Mantri Narendra Modi na Akasbani gi thongda laibak asigi manung amasung mapan lamda laiba Bharat macha singda piba mahaki pungningi wa Man Ki Baat thoram hayeng ayuk pung 13 da sandokani thoram asi mahaki pungningi wa gi marphunipan suba edition ni Pradhan Mantri gi Man Ki Baat thoram Akasbani amasung Doordarshan gi channel khudimak AIR News ki website amasung News on AIR gi mobile app ta su sandokani thoram asi PMO amasung Information amadi Broadcasting Mantraloy gi YouTube channel singda su sandokani Pradhan Mantri gi pungningi wa hek loibaga lamlam gi lonsingda amuk hana sandokani Man Ki Baat ki Manipuri wahantok Akasbani Imphal na Kangla amasung Changai channel animakta sandoktuna tahangani masi numidang pungni panda su amuk hana sandokani LRS Churachandpur na su thoram masi relate tawduna sandokani Mar Paite Kabui Thadau Mau amasung Tangkul loldana mathangi numita sandokani tabiriba pawasi Akasbani Imphal degini Khelo India University Games Bengaluru da hayeng Uparashtrapati M Venkaiah Naidu na hogdoklagani thauramasi mangoina na Bengaluru da pangtopa paugi mifamada Karnataki Sports Mantri Dr. Narayana Gora nanahai khwaidigi chawa games asi sem sabagi thabak loisille manghai hogdopagi thoramda Kendra gi Sports Mantri Anurag Thakur Rajyapal Thawarchand Gehlot Mukhyamantri Basap Ras Bomaina Singba yaugani Khelo India University Games ke anisuba edition asida laibak asigi university chanidagi sanroi lising mari chawnga henbana tongan masana kunda athoi ahen tanagani
Mathang thagi ahumda loisingadoriba games asida Griha Mantri Amit Shah amasung Parliamentary Affairs Mantri Prahlad Joshi saruk yagani. Pradhan Mantri Narendra Modi ngarang Britain ki Pradhan Mantri Boris Johnson ga Naidrida lebak ani gi oba wafum kaya khanakre. Wari sanab adu loiraba matungda punna pangthopa pawgi mifam amada Pradhan Mantri Narendra Modi hai Bharat amasung Britain na sahi asi loisilapada free trade agreement loisinaba haina warep laure. Siri Modi hai lebak ani na agreement asigi matangda thabak kaya paikali amasung yanaba asi khumang yang na changsili Bharat amasung Britain na lebak ani gi oba mari sahi sa asida hena achietpa mari thamnabagi damak road map lisingani kuntra semle. Ngasi phongma pause singda phongnariba maruiba pausingi damak haujik RK Gorani leire. Gorani Thagachari Rajesh pause singda ngasi phongnariba maruiba pausingdi Manipur ningkha tamba hanjina balan phamda thawai kat khraba athoba singi maphamda ngasi miyamna ikai khumnagani raija asta ngasi khongjon mi pangsana pangthokna ba sem sare raija palam su mukhyamantri na khongjon mi tharomda saruk yagani haiba paw Ireibak People's Chronicle Manipur Mail Nation to Hill 2 amasung Manipur Express ki ahan headline tawri Manipur Startup Scheme gi review meeting pangthokre atopa basu thabak piba ngamna ba scheme ni haiba mukhyamantri gi warol Tongan ba mawongda nahrol gi thaudang pongnapam Isel Express ki han headline tawri pawse asi pawasi sana lebak tan ani sub headline tawri positive oiba amata thengna ki haiba paw sangai express edition ani bik han headline tawri covid ki paw asi nahrol gi thaudang da ani sub headline tawre Imphal ring road project laupu sada marphuna laupam sokpada ayat papi de haiba paw photo ga konana sana lebak han headline tawri High Court file tarokpa election petition ani sure thongam santibu MLA ni haidon lakto ki ba result Prithvi Rasa singnarak le haiba paw huyelan paw han ba masung sangai express english kin ani sub headline tawri Manipur Public Service Commission ni matang da CBI ni tijiliba adu thengthabagi matang da High Court na tha taruk tagi hena matam lawdana ba khanghan ki haiba paw Imphal Free Press ki han headline tawri Wathok oikraba MPSC Combined Competitive Examination disingani tarataruk me kuntarok teki amuhana pangthok lagani haibasina Isel Express ki ani sub headline tawri Kaifundai tawsiam lambi bo National Highway status ta onthok pinaba Village Authority Chairman Council tawsiam na sarkar da memorandum pesin kir haiba paw Tamenglong Times ki ahan headline tawri Tawsiam khulenda Water Resources Mantri Awangban Yuaibo taram okre haiba paw Ganfu Mail ahan headline tawri English ngani tarama pandai wari sanaba loirabani adubo haujuk phawba kadi waroshin purakti bano haina NN Physics ki working committee na hangkri haibasina da sam han headline tawri Surachanpur District Health Society na sinduna chatharakiwa blog health mela loisin kri haiba paw maswana third han headline tawri Civil Society Organization singna MLA komu sabu taram okre haiba paw Hills Hornbill Express han headline tawri COVID positive oibigi sangnem labasu section mi tangai fadaba leide haiba health director Rajogi wafam Imphal Free Press ta ani sub headline tawri All Assembly Complex manung da lupa taratara laurga auto service tawri haiba paw huyelan pawgi ani sub headline tawri Official singna thabuk tawbi haiba pawan mantri thongam biswasit ki wafam Shanghai Express Manipuri gi ani sub headline tawri Manipur da leidiba tongan jati singi matangda na singbu bhab ta hangadabani haiba rajapal gi wafam Manipur Mail gi ani sub headline tawri Manipur da art day gi thormafam kya da pangthok kre haibasina Ireibak amasung da sam da ani sub headline tawri Hindi bo compulsory subject ama oina tamanna ba sakan lorpa thorang yellow missing da singna bani haiba All India Mahila Congress Committee gi National Secretary Linkim Hauki gi wafam People's Chronicle da ani sub headline tawri Zemi Council amasung Zemi Literature Society na CM Biren singa unakre haiba paw Tamenglong Times ki ani sub headline tawri pawse singda phongnari batei paw singdi khongjom dega mari leinana rajapal yawno lusingba kayani yafa pawjel pirakpa korkomna thopa singi ikai khunda ulakli haiba Manipur mafam kya da blog health mela pangthopagi paw ningthau kangabagi ningsing thorom pangthokiba Hindi compulsory oibagi matangda ki mark samosu ikalna janingdaba phongdorakpa Council Lauriba class 2 parikhat aranba pambe si narmagi damak mioi manga tantu khaiba pausinga sini Rajesh Thagachari Gorani aroibada maroiba paw ngasi khongjom numini numit asida thawaina ponta pikraba maraibak ningba singi maphamda Manipur miyamna ikai khumnaba ulli Pradhan Mantri Narendra Modi gi marphuni pansuba pungningi wa Man Ki Baat thoram hayeng Akashbani gi thongda santokani amasung Khelo India University Games Bengaluru da hayeng Uparashtrapati M Venkaiah Naidu na hogdolagani paw loijare